Wahik haiba tin sina effect oigraba haitare sohangraba mafamdo sini ngasi khoi ireng bomda field visit ama lakchabani adu akhoi production akiba lofamni akhoi ngasi namjariba field se ko adu mamangda leiba phau ban se du ki matik fajare du kambong di kitang yawe nong kaina sugiba duga haidi matam chana fungicide kumba hapauda bagini du akhoi na mamangda hojik uchara kadoiba mafam se Wahik haiba tin sina effect oigraba haitare sohangraba mafamdo sini koi mayam khangbiro Wahik haiba tin se aduki matik sathiba khoi longmi gi yeknaba haiba tare longmi gi yeknaba kwai achoubu yeknaba makhalamani Wahik na sohangraba lofam se sida leiba film sini khoi na wana hona jaruba mayam do haidi pumang mangba ama haidi amang ata aduki matik thole haitare lo lo omdai dani mana torko deba haidi amang ata thola ka doise adubu haiba lofam se akhoi mamang da su lakcharame adugu video su namjagre ko mafam se hana Wahik na already targa leigraba mafam ni adubu khoi na mamang da uchariba across x haiba GSP crop science na putokpa across x haiba hidak se season agiba numit humni gi matung dagi phone gi mafam sitang khakta dagi atopa jaga mafam atopa amada da haidi Wahik se hentokpa ngamgi dabagi shot aduni akhoi na ngasi semjari se mayam yengbiu sona kanda leiba swaida leiba se Wahik na sohangraba aduguma mafam duni aduga mamangda akhoi na uriba aduga nakanda leiba se same mai lofam amakhatta dani adubu across s ka khra matungda hojik phau sing se aduki matik phajaba haidi Wahik na sungsok sohandaba aduguma lofam amo oi haibdo mayamda hanganaba ucharakpani Kuppa Marol Gidamak AR Agro gi pijariba contact number 9077717133 da call amadi WhatsApp ki kuthangda pau fawirao